Hello, good evening. Welcome to Northeast Window. Northeast Window na sandok sa ba Northeast Talokta Chan MAIBAM na taram na okchari. Matamatang itolok pa tungan-tungan ba isu singi matang da kalanay na ba semzari ba platform Northeast Dialoguing asit hamzari ba kanaba topic di is VZP trying to divide Manipur. Wafa masimak kugi langtawal Assembly constituency gi ex MLA obiram ba duga veteran politician kugi o join a phongtok ki ba wafam ni ngarang se kugi Imphal ge Congress pam Imphal de leba Congress bhavan da press conference sama kakbang thugi hariba press conference adu da hosiki veteran politician o join a wafam asima phongtok ki bani handak tei kui jinga da India ge Prime Minister Narendra Modi Manipur da Jai ani makai ki matung da habe tare Manipur da visit toramba hariba Prime Minister gi Manipur visit to da koi praja Manipur gi praja singna duki matik expectation yamna tawru ba habe tare khoi gi how ki ba 2023 gi May 3 gi tholak phang Manipur gi conflict asigi mari leina khoi gi Manipur gi conflict se yamna thuna solution progna ba khonara gani mari leina ba singna khoi tawba ya ba thabak sing taru gani habe gi wafam adugi conflict da mari leina wafam se phongdo ngadra haina expectation ama khak yam chawna taru bani but adubu unfortunately yam hariba conflict sigi matang da wafam phongdo amdaba Marwaina Kugi, Chorchanpur, Amadi, Imphagi, Tongan by IDP Singa, Unakibadi lay, but Adubu, Hariba, Kugi, expector by Habitare Presasina, Adugi, Matang the Fundum, the Bagiwa from Mamaka, Marwaina Hosik, Kugi, VCPG MLA, Tara Habitare Kugi, Kuki MLA, Tarana, Tongan by separate administration, Gidimanamaka Toraga Laibani, Masida Kugi, Ladiba, VCPG's side ki so habitare party ki side ki so makhoi ki mathakta khoi gi disciplinary action amata house of power lokhataba aduga amarom da khoi gi prime minister gi visit da khoi gi Chorchanpur gi habitare khoi gi kuki MLA gi side ki di khoi gi Manipur da hauzik kuki MLA sing amadi kuki singna taliba separate administration ki demand se khoi gi pu habe gi memorandum amakhak sufficient ki badubu somna kanda mu ki angka da khoi gi Manipur gi laiba meitei MLA sing agudugo lehoriba MLA sing habitare VCP gi masinadi khigi hiramasiga mari lenena habitare memorandum na chakara wafam ta phongdok ta baduna maram orakanda aduki madik gi praja sing na nungnang ba madi fauraga lairibani masida veteran politician o join a phongdok ki base VCP manung crisis population da lotion bangam da ba aduga prime minister gi visit ta khigi VCP gi site gi so khigi conflict sigi matang da wafam phongdok da basne maram orakanda khigi VCP na Manipur se divide tona ba honar bra have question ni ma ki se question mark ni masigi matang da ni khana ni nagadori base khana ni na saru yabi na bai khigi studio da hauzik lengshin dona lai bi da ba expert panelist mem da sak tak chege ahar bida former acting chairperson Manipur Human Rights Commission Pabung KHAIDEM mani Pabung Wikai khum da bojari Anisaba panelist WAYEL KATI gi editor oibiriba oza HEMANTAKUMAR NINGOMBA oza bu suikai khum da bojari ahum suba panelist AMMOCOC ki president oibiriba oza SM JALAL oza JALAL basu ikai khum da bojari Pabung ahamda I pabung dagi dum lakjarage han round se hajigi we veteran politician yamna maming leraba dugumba veteran politician amakakni mangna phongdorpo wafam singse Manipur gi praja singna su tagadagi ngaraga leiba dugumba politician amakakni yamna maming leiba hariba politicians na phongdoki ba wafam se kogi mari lenena khogi handaki Prime Minister gi visit to the yamba focus sorokan phongdoki ba wafam nei Prime Minister gi visit se mayam na expect torubutuga reality da tholok paduga yamna khena bhabe tare maduna ma ki visit se khogi BJP manung da lariba khogi crisis na jagana hana trust deficit leram basi masi build up tawna bhabe tare rebuild up tawna bagi damakta lakba khongthang ni Manipur gi issue siga mari lenena lakba khongthang natte haba wafam se phongdoi maramaduna khogi nakalani makta BJP gi MLA singi marakta khogi divide toraga lariba bhabe tare kuki MLA aduga maite MLA gi ani si marakta divide toraga lariba se masi fawda khogi samjana bangam tabaduna maram morakanda khogi BJP na Manipur se divide tawna bra honara bra habigi questions ni mangla lariba se pabungi opinion thambiu Yamna khulaba kanana nabagi topic amani is BJP trying to divide Manipur veteran politician or join a pigi statement ama ki batang dani hai mase BJP gi che yam chauna soi mandana ko tan matal bani ni na ba adamu topic wana pirabani na I wonder what I feel yes I know kali how ge I bada I loud thinking do
khara thamjage hoi tawgi di general oina Manipur gi BJP makna Manipur thogai ba haibasi pampham di thokte pamam da basu yai former chief minister MLA sing president MLA oiriba kuki MLA sing do nataba puna makna pamam da basu yai maduna aikoina chumna sum bhabna saraga khanbani aduga BJP gi manungda BJP go oina hairagadi karigumba organization amada apikpada praman toraga club sangshan amada natrago organization amada organization digi mayokta wangangaba organization duna yadaba ngangawadi madui mathakta member digi mathakta restar body oiro unrestar body oiro ranti dol oiro amo oiro hariba party digi mayokta organization digi mayokta society digi mayokta ngangbase machi disciplinary action locally darkar leraga suspend tawi aduga party dugi organization dugi mayokta ngangbani mayokta thabuk tawbani haina hairaga di tanthui aduga crime tororaga na crime yo iba tongan be action du locally hawjek leiribadi BJP na Manipur thogai na ba tawrabra haibase masigi pofam duna haibani ko May Ahum 2023 degi akogi achumna rally ama solidarity rally and tore matam to the Nagasawi all tribal student union Manipur na tawdana aduge agolak pada forest ke office mai thabu korpa tara makai tara matoi degi khara leire aduge baro apunga magi taba juda naga area da torma protest oramba singaduloi na handona khare ada loiram daichi da mai ningtin pobo halak pasida kulai paiba kuki gini haiba su da yauba yaudaba mayamum changa rally da yauba wa mayamum leihre ko video na kari kari na sakini adugo mege leiba juda bhap tana da na serul tribe ki ni adu ne da ne tawudi serul tribe ke nate simoi leader sing na hangching haibra mangarang nan ba haira serul tribe tan beduna jiki rang chi thok pe nate chumna protest ni hai adu budi clear oire aduna nate do adagi adumaina chum tawdana tang ahum dagina mari manga chibobo bhap tanadana kuki ne attack tore mete ne defend tore adagi mete gi jaga da su tore imphal da valley da su kari chu sanpur kangpok pi aduga tengnopol da tore padagi ahum gi nungdang thengma dagi mete gi su valley da lampel da kari da kuki gi office ki leiba quarter sing kari kari thugai bi yakai bi si tore Chumaina lakpasina mari manga do da lotion madu yaram madu chu lotion da lakpana nimit nipan mapan ni leraga me train thoida 12 me sida MLA tara kuki haiba group asigi koi kuki MLA naga MLA mete MLA pangal MLA hani ti ai ti paninda bani Manipur ge MLA ni kendra dudi karak ba hagadam ne ba adu moina haibing matungina kuki jogi ni haiba rom da ki belong tauba tara Asi manunda BJP gi sakar pariba direct mapung ariba majority claim toriba utariba consign toy kariba adugi MLA tare adu manunda minister ani achoba minister ani yauraga achoba moibu sogatpa KPA aibama independent ama ahum siga punna kuki community da belongs to bani haiba mayam asina Tarani thoigi nungtinda press conference ama tawdana nungdangi electronic media da yaure aduga daily paper sing dana nongalaga tarawum da yaure madudi aikoi kuki jo ase imphal da tampak ta leiba yadre aduna tinaba yadrabani na separate administration ama konabudi in the form of union territory hariko Manipur dagi tokhaina separate administration ama tongana akoi leiba chume Manipur gi imphal da akoi mantri MLA aduga pastor police aduga satra satri karmachari IAS IPS punamak ase akoi leiba yadre moigi allegation ko aduna adugumba tampakta akoi gi mongpham oire marmadana separate administration piu Pigadabani high statement number 2. Then homni marini leraga tang tram ngada. Aina yam kumna khangi che karino da high ba moina piba memorandum aduga statement na do
adu aina thama ni leraga November ga dwa kaure 2023 ga daina DGP ga da letter ma iaba haiba moi crime ma community muga khanana ba to promote enmity between the two communities haiba information araga moi matakta FIR local natra somoto local natraga atopa mong amada action local haini igiaba yam kupna mayamna chu phonggibedo adu maina tawbuduna ina khara kupna khangba adugi tawbadu da tramanga da mo memorandum ma piraga home minister da address tawba moi tarana I separate administration in the form of union territory. Adidi ko nadi matang habaktana with a legislature leiba, mantri mandol leiba, assembly leiba, at union territory daily pondichari type moy habita. Adigi the picket of bani and hayaba. Ada Sarkar Sogoli ba ani ohum dumang hakto ko independent duga KPA gadugi hapeto. BJP ki taret ani mantri Pai malu na mantri ani mantri tok pan nate ko mantri tok tana MLA tok tana hari betu da BJP yam malu ba leader tare asina representative tare asina direct hire ba madu manga talani thakha thamadi moise mamanga deso NSN angbi threat toraga Congress ki MLA mayam se soi toru kholu gane to gibele ko adu within 2-3 days mase ko caution da tawgibane under pressure tawgibane ko adu tawgibale leite ko soi tawgibe dudi namdana tawhonmane haraga sengdok naraga adagi bot kalem naraga deputy chief minister ga oidana kangam koi kari ko mayam si clear adu normalize tawgeba adu mana tawrok pa yai moi kidana tawram be ne ko na hape khalleba thakaya ma tha ni tha hoji bawba ai kidana pressure tawne to harak treba adu wargadi magi party ki legislature led by honorable chief minister na leader of the legislature party ni adu adigi party chuledi asina party na Manipur thogai gani haiba BJP Manipur party na Manipur thogai gani besi moi warep lopum thokte lowte aina khanbada ada moigi mantri ani yauna legislature tare na haibasi disciplinary action na medlopum thoktro kali to udiga hairomne explanation ma noi piu kibigira tasena hairi bigira haijo manga tarani thakai ma yenga ga so aduda tramnga ni gi thame gi matam piraga habeta phum thokpana ba hoi mayam chana kanna to udigi be masardana delhi da nadada party gi high commander JM di thagi hai chumna thabani dana state party ki manung la tawbana ba ado state party ne action lawra ko sumaina lawra ni har ga chu thaba ya bane national party or ga so state manung da thokpa pod ado state ki ko na sumaina kanare ma chilo una na bo na ge ko na ge hai na tawya central party ne so harup tre okay housing bhawai action nam ta lok da dana lai re ba aduna di masai ki brother ojo ki open do mana BJP masenda sason pairi ba masenda sason pai sida ai percentage ma hage mantri an yauri che whole government chi ki cham thopi ki tara truk ne ba 16 sarkar si mantri mandol mi tara ni thoi se masi ki cham ki tara taruk percent che kukina minister oya ba then assembly da so cham humpu ki manung da moi kanu tara se masina mukaya tare adu da chu cham thopi ki tara truk ne ba lesle percentage macham khatang di heli percentage cham thopi ki tara truk che Manipur assembly ki cham thopi ki tara truk che kukina representative ne ba sarkar ge MLA mantri tran ni thoi ki cham thopi ki tara truk si chu kukina oya ba ani do trai thoi manung da ani humpu manung da tara asumaina tawba chida Mantri Mandonda Libaduna, Honorable Chief Minister na as a leader of the head of the government, legislature head of Benina, China Mantri Mandona Tabanata, but collective responsibility in Mogiti, as per constitution. Other the minister in the Sumanto Carino and Maharaga, Yadrabu, the Clento, Natrabudi, Nasana Kana resigned to Natraga, the Igamna, the Erin, no to a Haraga, others to Gidraba. Hoi, Calicarino, Lerame. Ado erga society hakman lidana party ki manung da nongai na ta ba na traga karkari ta wo khot pa ki oina le jara ga chu lai pak ta
Praja miyam da challenge tawrappa natro Manipur ga pun masakta ngakadabani akhoi gi territory integrity kaiba yate ani June 18 ga tawri dubu karino kana uma community amta son ba tawdana communal type ta tawdana yamna achamba miyam siga haunaru ba tawdana assembly ba buthuga idana mai thadana ko mai thaba du phai habi ga wanate party office mayam chi chakai idana no instruction da bagini Nepal ke khoi thigi matu tang jimni ne cheng nai da ina nong sa hai gare June 19 do lo khi bana ba moina oh maram di second world war ki matung da assembly amachung parliament thugai ba miyam na thugai ba bise Manipur na for the first time ne Guinness Book of World Record yawadam na yes second world war ki mamang da di German da communist na parliament thugai na ba tawgi ba ko kip amale re ko aduna for the first time prithvi ko second world war ki matung da di assembly mai thaba parliament mai thaba chi Manipur na ahan bana ba adugo megi port ma tawdana miyam asina tawgi poto miyam sina pen da badigi adugi port adu la kare ba da hojik se adu maina territory integrity ta khanba adugi amna Manipur praja punamaki mara pai bigi club sangsthan ke micham praja ke koi punamaki jati kuntra manga sigi oina leiba port se irai laina BJP ruling party ke mantri ani yaure raga moi taret na sumaina tawba se masidi laipaki yamna sathiba nungai roidaba aduguma port ama oyaba adugi damakta assembly da su brother joina ayu khangi mana che ama speaker da thadana disciplinary action log biyu disqualification da kala kan tawro leitraga su karino tan thokpa tan chin bala lokpan thokpa as per law assembly proceeding ki matungina madugumba mele ama oibegi minister ama oibegi kano tu leitrabanina leitre haina lawraga leibra leitabra du privilege committee da thada dana tawbiro privilege amse ethics committee da hain tawdana matam du da honorable MLA Nishikanta na chairman oibani speaker na mana tawdabna te my committee duna privilege committee ki chairman na luchingba mai tareni pan saba adu thadaraga tawgadamna adu jo thadai ani tai adu pol do hoji phobati khangba ngamdra adu gi du dai khoina adu na da na haiba yadra aduna hoji tawriba sida asigumba mayam ama leiba phongna natraga lonna mathang torakpa maroina legislature BJP gi mantri oiramba hoji te oiramba haip tara mathamde de oiriba adu ge MLA hoji oiriba makhoina kanna Manipur se divide tawnana ba asi honarabra sine bawang che oje nai to kana ba tawre haiba nate honarabra yes hadi thingdaba duna mukarigino thingdaba du oragadi moina Manipur thugaina ba yonente ritore ama piwedi Manipur nata ba ma haibani ne adugo megi pot adu oragadi thugaina ba tawribse akoina mayamna buti ha kuki ga na Manipur thugaina ba tawre ada tawre du tawre hai moi masana bo hai moi gi lucha hangsing goi kari goi mai te ro kuki ga tawna banate matamdagi birena luchingba sarkar duga sarkar na michang changaga adugumba akhoi mathakta partition oine tawbna haigal amnina Pakistan Hindustan tawbigi type te tawrabani maite ge personally kuki ge tawna banate communal ge nate akhoi ge lam sidi khaibok tanana ba tawbani maru oina birena thon bani haina sai mana haibedi gi no kai ngasing sai tabu yang pani hangsing edo William hangsing habra mala re haiba mi amani ado yam phajana mongsi thammiaba aduna hojik lai chilo chalakpa hanbelo chalakpa da ina hainingimsi akogi Manipur ge se irai laidre bala sarkar na yangbedre tawdre na haibasida akoina mu aina second talk da khalakpa da kuki gi se lamen to henba su tawba adudagi moi kharana mapana changpa kharaga tawraga moidana tawbani oiroida ariba leiriba mayam hanadi lamina pachingduna di thodana yaba natte da haidana khana khalamba hoji phabu khanba ado moigi larik haiba moigi IAS oiba moigi IPS oiba moigi commissioner oiramba mantri oiramba karkri tawramba mayam chana awoi boina interview da Hindustan Times ki adegi kanota North East konige Wajpir Hussain gido North East News asina chingmada sum pirakpa somnege civil society na to habidi amaniko adu yai ate habiduna alo lai cho haiba awang wa thakta leiba mi ching phaubana sum kanna harakpa sida masida
ꯑꯩꯈꯣꯏꯅ ꯂꯦꯝꯍꯧꯔꯤꯕ ꯀꯨꯀꯤ ꯅꯠꯇꯕ ꯄꯨꯂꯞ ꯂꯦꯝꯍꯧꯔꯤꯕ ꯄꯨꯂꯞ ꯑꯁꯤꯅ ꯚꯥꯞ ꯇꯥꯕ ꯑꯃ ꯆꯪꯉꯦꯕ ꯃꯥꯅ ꯑꯗꯨꯗꯤ ꯇꯧꯅꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯃꯣꯏꯅ ꯀꯥꯏꯅ ꯍꯥꯏꯕ ꯉꯁꯥꯏꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯍꯥꯟ ꯈꯔꯒ ꯆꯨꯝꯅ ꯃꯣꯏꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯥꯎꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯧꯔꯗꯕꯅꯦꯅ ꯇꯧꯔꯨꯕꯗ ꯑꯩꯈꯣꯏ ꯀꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯁꯣꯏꯗ꯭ꯔꯦꯕ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯁꯦꯄꯔꯦꯠ ꯃꯤꯁꯟꯁꯦ ꯁꯨꯛꯍꯜꯂꯣꯏ ꯍꯥꯏꯔꯕꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅꯁꯨ ꯅꯝꯗꯅ ꯊꯤꯡꯗꯅ ꯈꯣꯠꯇꯅ ꯌꯥꯔꯣꯏ ꯑꯦꯛ ꯑꯣꯐ ꯇꯦꯔꯣꯔꯤꯖꯝ ꯇꯧꯕꯗꯨ ꯖꯦꯔꯣ ꯇꯣꯂꯔꯦꯟꯁꯇ ꯃꯣꯏꯗ ꯐꯥꯒꯅꯤ ꯄꯨꯟꯒꯅꯤ ꯍꯥꯠꯀꯅꯤ ꯃꯩꯇꯩꯁꯨ ꯇꯧꯒꯅꯤ ꯅꯥꯒꯥꯁꯨ ꯇꯧꯒꯅꯤ ꯀꯨꯀꯤꯁꯨ ꯇꯧꯒꯅꯤ ꯆꯞ ꯃꯥꯟꯅꯅ ꯇꯧꯒꯅꯤ ꯀꯥꯏꯗꯅ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀ ꯇꯧꯅ ꯇꯧꯕꯤꯔꯕꯗꯤ ꯐꯕ ꯑꯗꯨꯁꯨ ꯇꯧꯕꯤꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯉꯥꯎꯕ ꯈꯔꯅ ꯂꯧꯖꯕꯅꯦꯅ ꯈꯟꯕꯗꯨ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯉꯥꯎꯕ ꯑꯣꯏꯅ ꯂꯧꯔꯕꯁꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯊꯥꯗꯣꯛꯑꯦ ꯃꯄꯥꯟꯒꯤ ꯐꯣꯔꯦꯟꯅꯔꯁꯤꯡꯅ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯏꯗꯤꯇꯔꯁ ꯒꯤꯜꯅ ꯄ꯭ꯔꯦꯁ ꯁꯥꯔꯀꯜꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯕꯣꯗꯤ ꯃꯦꯟ ꯕꯣꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒ PUCL ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯅ ꯃꯣꯏꯒꯤ ꯐꯥꯏꯟꯗꯤꯡꯗ ꯍꯣꯏ ꯇꯦꯁꯄꯨꯗꯤ ꯇꯧꯅꯔꯤꯀꯣ ꯃꯣꯏꯒꯤ ꯐꯥꯎꯟꯗꯤꯡꯗ ꯃꯁꯤ ꯃꯩꯇꯩꯅ ꯍꯧꯕꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯃꯦꯖꯣꯔꯤꯇꯤ ꯀꯝꯃꯨꯅꯤꯇꯤꯅꯤꯅ ꯃꯆꯥ ꯑꯃ ꯇꯧꯕꯗꯤ ꯑꯍꯟꯒ ꯅꯍꯥꯒ ꯈꯟꯅꯔꯕꯗꯤ ꯑꯍꯟꯗꯨꯅ ꯐꯨꯕꯤꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯅ ꯂꯧꯕꯗꯧꯅ ꯂꯧꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯁꯟꯁꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯗꯤ ꯃꯩꯇꯩ ꯍꯥꯏꯅꯕꯨ ꯍꯥꯏꯅꯤꯡꯗꯦ ꯃꯅꯤꯄꯨꯔꯤ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯂꯥꯏꯐꯁꯦ ꯃꯁꯤ ꯈꯔ ꯂꯨꯕ ꯁꯣꯁꯥꯏꯇꯤꯒꯤ ꯏꯍꯨꯟꯁꯦ ꯈꯔ ꯂꯨꯏ ꯃꯥꯅ ꯈꯠꯅꯕ ꯍꯧꯔꯦ ꯀꯨꯀꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯔꯅ ꯍꯧꯔꯦ ꯑꯗꯨꯅ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯀꯥꯟꯗ ꯑꯩꯈꯣꯏꯗꯁꯨ ꯃꯥꯡꯖꯕ ꯃꯣꯏꯒꯤꯅ ꯃꯩꯇꯩ ꯁꯥꯎꯔꯒꯅ ꯃꯦꯖꯣꯔꯤꯇꯤ ꯁꯥꯎꯔꯒꯅ ꯑꯁꯨꯝ ꯃꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯌꯦꯡꯉꯨ ꯑꯩꯈꯣꯏꯗ ꯑꯣꯠꯄꯤꯔꯤꯕꯁꯦ ꯍꯥꯏꯔꯦꯅ ꯍꯧꯖꯤꯛ ꯅꯍꯥꯟ ꯀꯅꯥꯅꯣꯝ ꯊꯥꯒꯠꯂꯛꯄꯗ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯀꯨꯀꯤꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯣꯉꯥꯟꯅ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯐꯪ ꯂꯩꯔꯦ ꯐꯦꯛꯆꯨꯑꯦꯜꯂꯤ ꯗꯤꯐꯦꯛꯇꯣꯗ ꯑꯩꯈꯣꯏ ꯐꯪꯉꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯣꯉꯥꯟꯅ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯔꯦꯕ ꯍꯥꯏꯗꯤ ꯂꯧꯊꯣꯛꯇ꯭ꯔꯐꯥꯎ ꯌꯥꯔꯦ ꯊꯕꯛꯇ ꯂꯩꯔꯦ ꯁꯤꯅꯦꯕ ꯀꯌꯥ ꯍꯦꯟꯖꯤꯜꯂꯛꯈ꯭ꯔꯕꯅꯣ ꯑꯗꯨꯅ ꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯩꯕꯅ ꯕ꯭ꯔꯗꯔ ꯖꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯗꯤ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯕꯨꯗꯤ ꯃꯣꯏꯒꯤ ꯇꯧꯊꯣꯔꯛꯏꯕꯁꯤꯅ ꯑꯦꯛꯁꯟ ꯂꯧꯗꯕꯁꯤꯅ ꯆꯨꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯌꯥꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯒꯁꯨ ꯂꯥꯛꯏꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 3 ꯐꯥꯔꯛꯀꯗꯧꯔꯕꯁꯨ ꯐꯥꯎꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯥꯛꯄꯅꯤ ꯑꯩ ꯃꯊꯪꯁꯦ ꯑꯣꯖꯥ ꯍꯦꯃꯟꯇꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯄꯥꯕꯨꯡꯅꯁꯨ ꯌꯥꯝ ꯐꯖꯅꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀꯩꯅꯣꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯀꯃꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯛꯈꯤ ꯑꯗꯨꯕꯨ ꯂꯧꯈꯠꯇꯅ ꯑꯗꯨꯃꯛ ꯇꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯄꯥꯕꯨꯡꯅꯁꯨ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯗꯤ ꯊꯥꯏ ꯑꯗꯨꯕꯨ ꯑꯦꯛꯁꯟꯗꯤ ꯂꯧꯈꯠꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯃꯈꯣꯏꯅ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯌꯥꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯨꯔꯤꯒꯤ ꯊꯧꯗꯣꯛꯇ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯔꯤꯚꯦꯟꯁꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯔꯕꯅꯤ ꯕꯠ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ BJPꯒꯤ ꯅꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯃꯗꯨꯅꯁꯨ ꯑꯗꯒꯤ ꯁ꯭ꯇꯦꯠꯀꯤ BJP ꯄꯥꯔꯇꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕꯗ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ BJPꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯗꯤꯚꯥꯏꯠ ꯇꯧꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯇꯣꯄꯤꯛꯇꯁꯨ ꯀ꯭ꯋꯦꯁꯟ ꯑꯣꯏꯅ ꯂꯩꯔꯦ ꯑꯣꯖꯥ ꯄꯥꯕꯨꯡ ꯖꯣꯏꯅꯁꯨ ꯀ꯭ꯋꯦꯁꯟ ꯑꯣꯏꯅ ꯍꯪꯉꯦ ꯑꯣꯖꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤꯁꯤ ꯋꯥꯐꯝꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯨꯝ ꯄꯥꯛ ꯆꯥꯎꯅ ꯈꯤꯇꯪ ꯀꯣꯏꯊꯣꯛꯑꯒ ꯁꯨꯝ ꯅꯩꯅꯁꯦꯕꯀꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯇꯥꯡ 12ꯗ ꯂꯥꯛꯑꯝꯕꯅꯤ ngasi tang kun mangani ado numit taraga nithoi suri natra ado prime minister khoina matamda thajaram si kaino prime minister si manipur da lagadi ing tapagi phim hanjalakani si number 1 number 2 da akhoi kari haitare popular government ama shemaga laipak si ing sikna nungai fana panba yabagi lambi ama urani ga na khoi khalame ba ko natra ado si khalamba si Hojik numitran tu ni manung sida matung sida kari taurage kari wo fangage sini. Prime Minister lam dari kamai taure. Muyengowa Prime Minister lam dari di suspension of operation kuyak pitok nare. Natra sahi mag yatok re. Adu ka den madu yarna basigi numitumak da kaidoge bu free movement do kano taure en haire. Akogi yare natra hangdok pa yare en haire ko. Hangdok pa yare hai ko. Loi mak khange mayam puna magna zagi laloba su kangu du su moi di su ni harkani adu hai dana basi ki damakta kukijo council kaure kauraga wari sarare hangdu e na haire adu kem haidi prime minister lak phok kem haidi ko lakre laka dadi ke dore
ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯗ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯂꯩꯇꯦ ꯁꯤ ꯂꯥꯛꯏꯁꯤꯡꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯗꯨꯗꯤ PIBꯒꯤ ꯋꯥꯁꯤ ꯑꯔꯥꯟꯕ ꯇꯥꯔꯦ ꯀꯣ ꯅꯝꯕꯔ 1 ꯅꯝꯕꯔ 2ꯗ Prime Minister lakpada maitai singna karimata ayetpa apan bapi dana harau tayam no ok na bagi damakta mitang ama sanarambra BJP na or na tagana India government na haiba port sima akoi mang na tari bo ma oiri bo ko sini free movement su yati hojik natra popular government su bo leiti natra si lere aduga sigi maraksida kari hai sagi BJP ki matang ta laktoi ni ko BJP की MLA सी कुकी की माइकई हाई तारे मसी पन्नी पन्नी माइकई हाइंद्रबनी तरे अमदी BJP नि नत्रा तरे मसी BJP नि अदु यावरिबा पाउरिलाल हॉकिपना ngасagi prime minister ki visit to ki matung duda mana masi thojongna khoi thajaba yaba pona te sel tingna lakpani gaina aduma port bho hairi ne yes magi kanagi magi kwai guru hai tar ko party ki su kwai gi mayam ikai khumnari ba sayum danga da thok te potha gadam ne haraba mayam do adubo yai thu ga ma lai gidam ne na hari ban nupa do adugumba guru do adugumba lai gumba masak ne na BJP na hainari ba misak do adubokta kanada ba thorem warem to lakpane gi haibagi mong da mana puraga wanga kaim haiti sumi ko kaim haiti ko adagidi BJP ki MLA si akhoi khangi somna kanda maitai rom da kaya lei moisum da kaya lei natra ade gamen ama semba da kaya mathau tage nagagi na kaya sumya se pulla kanda nagaga hogi kanu ga di maitai ga di oje kashi thotungna hana sulete nungai din sulete adum sinei then masagi moye muk thamma se ba ko khwaidang yam nungai ba paw ama Michael lamja thang ti Michael lamja thang na ngahaki ba mangda pung ama makhaim ki mangda mana Facebook ta post am khak tawi aidi cookie nate aidi thadawni ai hoje imphal lei yengon ai kaidogi yengon ba thaga lei yo ai imphal lei sina takpadi ngasagi maitai sina kana su hana ba pamde se khange ba ko akhoi punsi kannana bagi damakta akhoi lan thum kannana bagi damakta akhoi miam kannana bagi damakta tangai phadaba mayam ma tawgi bane se sina kudam adum oye Michael lamja thana kudam oidra sine ba ko hoje suni samane ado muina di hoje sikadore mogi demand akan ba demand ama tawi karamba demand no har kanta free movement regime natra free movement regime si free movement regime si tharo kiroi kari gino har kanta separate administration pidi tharo kiroi sine natra ado separate administration dudi moi adum khanbadi yajara bonida Prime Minister Narendra Modi na Susampur lakpada wangang bada Manipur si yam palliko yakai hom purak palami moi aduda natra aduga moi na yam pamjana na hoi di khanjaba lamka ka du nong to palam deko Susampur palami ko natra aduna takpadi Susampur se Manipur ki part amani aduna den Manipur ki maung matau se akhoi na kasu kaimam dar kahin bai pambai hum se leite se mana Manipur na Susampur kangu na Manipur paning da mana Susampur du lepaga Manipur palami do aduna takhra bane si posema akhoi yengadam ni ko aduna hoje kamai to ke bo maitai ga cookie ga hanai karai da hanai ko masagi swaida sangthok changhin tawrakanda kambu nainaraga hanai sineb ko ado mapan thokradi so hanati ko mayam khabirang mani hanati then kanoda sanapati da nagagi area da maitai ga cookie ga unai hanati ko hoi ji anguk pumo ni tawri je then Assam da maitai ga cookie ga adum thengnai hanati MLA masen thengnai hanati aisu hoi ex MLA hai tare ko mamung lerba minister eramba nupa amaga lingbu corner photo bu kapai photo ai ngone yauri kuidri ko Guwahati da ko kayam nuksina akhoi kone ado kone kayam nuksina thamoi gi mari sibo ba ko thaina leminarakpa saminarakpa tinarakpa mayam torka da nuksina na kone ma su kaim phaude aisu kaim phaude ado mamai yang thang ngange ba ko mai na pina ka hage bu na photo kapangano hae ba ai khange ba o moise phajana kian bire ne khale ba ai kapi ado magi yenga ai photo da thagati jobok thagati lady lei photo se ko smile aduna akhoi na khanari si kana waidano Manipur da kana na control tawba sine khoi yeng sinatra ngai khulai pai ba kambu kharana akhoi tungda sana ba ko moiga moigi dummy kharagana tungda sana ba aduna
thakpa langsida misam mayam si thon bai wane bako an mi mayam amadadi oji emile sungai ko gamen ama sembada kaim haide biren bu natragadi dum haye khoi wari sanai ko hana gido nupa du natragadi bako amana oirakpada khoi adum yai ka su kai di adum haye bako tobadadi hadaki matang sidadi moi mantri di oibadi moi nuai roi moi ojeroi bako moi ojeroi adu emile oina dum legini adu ga moi gamen ta yaw yaw do dum makhala mane ko adu gamen ama semakpudadi moi ka su hairoi si pose man moi hairo ya phone te party thabak tabo sedra sini aduna akoi masen hana ri jikai no ha swai da hana bani karigi hana ri no hai taragadi ngasagi separate administration je masigi wakal jane ba aduna ni yam kanna hujik ta moina thajaba thamaga ngangi ko akoi phangduram ni gaina mayam sida naha mayam sida I happy ko maitei singna nakhoi nayum mun bani nangi umang mana lo bani ama taw bani noi khudong cha bangai moi lor bani noi STC moina laktar gadi noi thawak phangor dam ni gaina kangu mayam ama hajin dana ba ko saitorga arem bada noi pahel le ba ko ado India ka mena kem haiti natra India ka mena kem haiti ngasagi MLA mayam wakai ngangi mayam do akoi saida akoi atopa MLA na congress na ngangbo era mune khoi Chief Minister Oiramba Oibo Bina Ngambo Oirmoba, Natraman Masanapa, Hogi Suresh Kumar and Haibo Oirmoba, Nana FIR low at Pankin and Kali, I can but Panico, Mumission Hakan, we can handle them, Yabanevako, Ado Aduni stories in Jeko, Aduna BJP na 2 minutes late. Aduna Mayam Nakarigi, Adudi Mayam Nakarimu, the Tajabakari, no Hilly Dusikin Sinem, Natra. BJP the Queen Tajabatam Dusikari. BJP is a kind of party ni party is a kind of kanagum karana salai bani party to dikam kai punti natra made phasara ba masakama yaro le jarini madu da pai ba kangu duna lana ata do kanda BJP gi da amang matai bai wane natro aduna sigi lusingam mayam duna kari khalino haibasi akhoi su khangmamdi natra Manipur si amuksu mana nuksibadum sai aden ade karim kan amuksu Manipur si kahin dabagi mong ui ade karim matam dana kamai to mo som pakta thadokpa som thado ga thamba natra ngai boundary khajalaga maitei na maitei pocket ama cookie pocket ama smai toba ado swai thamba ado sangna handaba sido separate taidana sa separate taidana ado ni separate administration na ye seda administration ama lairani natra lair ka da masagi shield du moi da piragadi moi to khaiba separate administration du taredana tabe ke sunate ko a shield le kamai pi be yai khoi dum khang be yai khoi nei na be yai masi pose ko six schedule se tok pisalak ka da mo khoi dum khange o yani ba six schedule pi bada yaroi habasu khoi Manipur da lai maitei singna yaroi naga na yaroi haba yaroi mramdi naga su madu samana ba kanu se phangare ba phangare porse ngasimak hayeng mak hekta warosin por age hayeng hekta pirege hakira de pirege di yaroi ko ngasagi muigi agenda mayam ma loina ribe agenda mayam sing do adu mayam sing dugi kokna na ba wari sanabam lakani lalo ba singi wari sanabam lakini natra moi lo sanabagi political dialogue ma lakini adu da khulai wer kane ba si kusi portion daga men ki adu mo wakhala ma leram gada na kali aduna akoina security forcing je hoji se akoina yeng khoi yeng khangi di kain tok di sing khang ko natra mai tai khakani moi na yeng sing je adu noi phagat pa na noi pha ba se loire kaino moi amang bo ko labani noi lolong ngane na natra ko sibu le ba pot amane ba ko adagi thai na khungak pa yarom ba mayam sing chi adu manam phagalai mi kaya phare khangbro yam gajani phare sing ji hadak phare si yang gajani noi mayam ma phai mi mayam ma phai khungak pa mayam ma phai natra tokhai tali gamena natra adu den cookie sai tagi di kaya phare sin ar cookie di ingna signa maribang siba sar adum lei natra asagi cookie dana law and order leite khoi sai dana law and order lei sinara tawdija aduna akhoi ngasi awaba khangi adagi den hoji kamai to apaspa thamjanna khanar kini natra adagi di den khut hanar kani sine ba tawsing je adagi amagi mathangda awaba ama amagi mathangda awaba matang akhoi den nandoi ne bako adugo den amadi ka dore moi masa masu ko khoi princess kumna natra ara atei ganogumna moshi yu ga lady bako aduda MLA sing sina wa kaim haidi natra kaim haidi khoi gi MLA sing sina kaim haidi action law so haidi party na su kaim haidi kaim har kan di center government na sanari balila adu moi ning khange aduna cookie si sohi da bakang wo ina uhlle khoi natra tawoi da bakang wo ina khoi na kaim tawi ya da boina uhlle bako natro si uri sing je aduna masege si yeng bakanda khoi ni yeng kanda oh akhoi si kari tawduino haga nugi apun bai ma haidra apun bai na BJP gi akhoi mesen punjanare haibadu maitei ngata punbra cookie di pundabra sine ko cookie su punlu
aduga metai chu pulu naga chu pulu BJP pun pulu aduga manipur se amtang ingna sikna lehlo haibani da khoina haibadi si noi bo khoina sai banati noi bo khoina kan to ngang banati noi bo khoina stabilize destabilize tawna bo haiban nati ba ko manipur ima gi da makta ne ba noi na nohon dadi noi da scenery na tro khoi myam scenery sin je manipur ima se noi na nohon ga da na tro noi na adu jiti non be mo ta kapal li si noi na tro adu hai se duna ne ba adu na hoji how gre that is pass akoi thengna khe lan mayam thengna khe mi mayam ma sire mi mayam ma shoe ko adugi tekchak to kanana pudu no do akoi adum khangi ngadra tekchak pu wa se to si hojiti tekchak to no kona khana khe ba no namang da tari ba koi ing tappa se porak na ba no mayam thoro then punna thabak tong mi no na ismain ahan ba raw sai ni okay am present tham bikrai ko gi 23 gi me dagi thokre but khogi thoning da thodok me amam thokre but masina haukibana haukyu ba oi taraga su mangda taraga leri ba hozik future da kari ora kani natraga present da kari ori habesida khogi kok chungshina ba ma khakti changi masim maksuni khogi leader sing na tawba se praja mya na pami base dubu tawrak da badu khakki praja sing na ke ani khogi nuai ta badu khatani fauri base ei mathang jala da lakchige Koigi Prime Minister visit ki mangoi na koi ozai man tana su thambi kre koigi su agreement sign tawna ki ba nauna aduga amok free movement lehen bagi matang da phongdo ki but adubu madugi hek leikraba matung thangna bada haiba tare mo koigi UPF ki spokesperson na so koigi press not amakak tholopa matamda koigi buffer zone di dumak leigani koigi kuki dominated areas sing da koi medei changmada dumak hana gi dumaina dum atingmat leigani habigi post phongdo ki basu leire aduga su sign tawna ki bagi matang da su phongdo ki base koigi hariba su sign tawna gi basina koigi makoi talaga leriba separate administration je masigi political dialogue amakak tawbada koigi masi fangnabagi positive oiba koigi khongthang sing akoigi changsalakpagi maong da haba tare masigi steps sing changsalakpagi yamna naksalakpagi pot amakaki maong da haba tare masi phongdo ki basu lere bani but adubu prime minister visit tarame adubu visit taw matam so koigi mafam amakak da lab oina leitaba koi Chairperson amadi Imphal gi kangla da tongana separate ona chabrasina su program yamna su hangaga su leiki ba question chingni koigi ani thokna chali base kari no habegi posini masai sane koigi lai base koigi BJP sina koigi is trying to divide Manipur aba question ma am khak lai base ozage ba opinion thambiu hojiki akhoi pofam si akhoi Manipur si kaina nabaga mari leina ba pofam momda sum mathang step by step sum lakpagi pofam ma sum urakpa aduga akhoi kanu lusing basing gi machin dagiti Manipur kaheloi haiba wafam si adum phongdokpa aduga Manipur kaihan nabaga mari leina wafam ga di adum haidaba tawbatabu laiba pofam se masidi sum Manipur se aroiba result di Manipur se kaibagi result da lakadra haibagi nungnang ba phawningai ba masaka ba lakba swai matang sidani BJP na thangi ba magi khongthang si karino haibse khoi tangai phadana Manipuri praja moina mase khangmin ba naina ba mathau tabra haiba wakhalona ma khoi miyam da so phawri se maruaina Sala khoi Manipur da separatism gi movement se masi matam sange ha BJP gi regime sigi matam sikhakta dagi lerakpadi nate masi mamang da leramba palamba government singi matam da su separatism gi movement si lerakhay haijariba maruaina naga gi su separatism gi movement ni makoi su tokhai ta bagi movement amane ba ko masi mamang de su lerakre adi makha tarak pada kuki sigi su adam makoi homeland gi demand si matam sange lerakpa makoi homeland demand tawriba aduma kanglup sing ado madu akoi thoraga su agreement sign tawnaraga lakpagi wafamna chingba leikhre ado Manipur gi territorial integrity kaihalloi haibana chingbagi wafam gati mamangda leiramde haibagi wafam leiraga su akoi tangai phadana ultimately makoina demand tawriba makoina pameba moigi goal sidi Manipur dagi makoi tokhaiba adumba makoi ki oiba leipak ka semba haibase moigi ultimate goal ni habase akoina mamangdi khangaga lai sumaina lerak pasigi manungda akoi haukiba 2023 da akoi violence ki oiba conflict kama kuki amsung mai taiga ani gi marakta tholak pase masi maru oiba core issue di akoi Manipur gi territorial integrity ga mari leina ba core issue ne ba kanglup amana Manipur da akoi demographic transfer torpa demographic ki oiba transfer gi policy se masi chatharakpa duga kanglup amana
Manipur gi Mausa gi leijariba khoi demographic ki oi balance masi kaihan dan bagi damakta yamna akan ba strong oi ba adumba phirep ma loraga lerakpa adage kanglup amana amuka khoi ecological balance masi kaitharak na ba aduga mari leina ban Manipur gi national interest ta shokataba haitare adumba thawak thorom sing torokpa ado kanglup amana madugumba national interest ta thawak kaigadaba adumba thawak sing to tawdanaba adugi wakhalon da kanna phep lorpa yam kanna madui matangda lakpa adagi kanglup amana akhoi lamdam sira sida akhoi poppy plantation kari kra ama toraga akhoi lamdam sigi akhoi ecological balance khakta natana haure iba naha kaya gi tungi future gi livelihood ta yamna chogus challenge wera kadaba generation sigi yamna chogus challenge wera kadaba thabuk thong sing se masi chatharakpa aduga kanglup amana madu tawba yaroi haiba adumba aganba phirep lorokpa sumaina leirakpa ani sigi mukna base masisi balance ki kenoda onthoraktana misi mina yauba ingang tanaba adugi tangka ama lakreba sigi matam sida akhoi center da lengak pairiba adumba lusingba singsina akhoi thokriba balance asida karamba responsibility karamba policy program karamba initiative masak thokpa yamna immediate oiba thuiba akhoi violence ki conflict si immediately lotion na ba as well as Manipur gi mahausa de ki leijarakpa akhoi gi apun ba saktam Manipur na Bharat ta merge to ba matamda yauki ba akhoi gi territory mado akhoi gi historical akhoi gi right and the constitutional right amasu oiriba Manipuri singi adumba territory do madu protect to gani haiba sigi commitment sida karamba masak thokpa immediate oiba thawak thorom singche masi yamna phajana paikhat pi khrabage habagi wangse lakpa kanda swaidane ba khoida yamna chamamna ba yamna chobo question mark ama khoigi Manipuri singi mangda thore se maruaina number 1 violence thokraba matungda sal central government na Manipur gi leriba military amasung paramilitary gi forcing se masi haktheng na amasung nakoi na control to ya semde mayam na khange ko akhoi gi sida article number 355 chatnai natraga chatnati haibagi wafam leijaraga su advisor tharak khreba khudakta security advisor khudakta tharak khreba sikari no ba akhoi gi unified command Manipur gi chief minister dagi khudakta lawthokre aduga akhoi security advisor tharak khre aduga security ga mari leina ba measure se masim Manipur gi lengak na control tawdre center gi lengak na control taw khre center gi lengak hari base kanano center gi lengak hari base BJP adu buneba BJP na paibani na BJP haiba ta buneba BJP gi policy program du natro center da lengak pairi ba lusing ba sing sina chathagadori ba chathari ba poche adoi taragadi BJP na center gi lengak tu na paikhali ba thok to BJP na paikhat pane na logane ba BJP gi policy program ne logane ba adoi taragadi paramilitary forces amasung security forces military kano establishment mayam se mase center gi khutta man direct control to khraw matung sida khudak ta immediately akhoi gi security forces sing se mathau to halaga violence khudak ta lephana na ba immediate oi ba stern oi ba action na paikhat khidabra sini matam da flag mask ka chatna khotna curfew law thoga ubaga shoot at site ka toraga adai da kana gumam ta se sida akhoi gi violence ki adum movement kana gumam ta toba yaroi haidana tawdra adigi nomai myam ma akhoi gi sarkar gi berek tagi kari dagi ama dagi tawna khriba lawless oiba adum ba mong ama da thokriba khokriba event myam che masigi myam che sarkar ama pali haibagi chap chaba stern oiba action kari tawkhiba ge Shwai matang sida holone sama shwai matang sida yamna rekne sama akhoi uba phangkhiba masi center gi karamba policy program no nakalani makse weaponize toraga nakalani makse khana nanabagi policy amara haibase adu phawa khoi matam da khana nei nakhiba miyam da madugi wakhalon du phawa khoi fil tawkhiba nakalani makse weaponize toraga ani makse khana nanabagi policy am leiram chala haiba khoi da yamna adumba manipuri moina khoi da thamoi shokpa matang yam leikhiba akhoi nomai paiba phange haibagi haraubudu nataba
ꯑꯩꯈꯣꯏꯁꯤ ꯅꯣꯡꯃꯩ ꯄꯥꯏꯔꯒꯗꯤ ꯄꯥꯏꯅꯔꯤꯕ ꯅꯣꯡꯃꯩꯁꯤꯡꯁꯦ ꯃꯁꯤꯁꯤꯒꯤ ꯃꯊꯧꯁꯤ ꯇꯧꯅꯔꯒ ꯈꯠꯅꯗꯣꯔꯤꯕꯅꯤ ꯅꯣꯡꯃꯩ ꯄꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯑꯗꯨꯝꯕ ꯐꯣꯔꯁꯁꯤꯡꯁꯦ ꯃꯁꯤ ꯆꯪꯁꯤꯜꯂꯛꯑꯒ ꯌꯣꯠꯂꯤ ꯃꯈꯣꯡ ꯑꯃꯃꯝꯗ ꯁꯤꯐꯥꯏ ꯑꯃꯃꯝ ꯂꯦꯞꯄꯒ ꯑꯣꯏꯔꯒꯁꯨ ꯏꯔꯥꯡꯗꯣ ꯈꯨꯗꯛꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯁꯤꯗꯩꯁꯤꯗ ꯕꯐꯔ ꯅꯨꯡꯐꯔꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯕ ꯂꯩꯕꯒꯦꯕ sila buffer zone adu ada kaina create tawraga tawkhiba sige potsema number 1 achoba question mark ni haujiki hariba is BJP trying to divide Manipur haibase masigi matang sila number 1 number 2 agoi sifai sing si silent spectator oina matam sangna dum lerakre thawk tawde agoi referee Hussein Khongba agoi kai haitare agoi boxing tawfam mayaida natraga MMA fighter singi akogi thingaina ba adugi magi fighting zone do adugi mayaida akogi referee na lepaga Hussein Khongbagi mawongda akogi central forces singse sipai singse masi silent spectator oina lerak pasima choba question mark ni are ahum subada akogi center da lariba leader singse masi India ki Home Minister se amukhak me ki tang punga nipanda Manipur la ambadu natana makhata na amta phajana lak khitreba political gi oiba khongchatta karida mamada mokhoi adum leader khara lakhiba khokhibadi adum wi aduga thangai sengna thoiba violence se masi control tawna na bagi damakta masi lotion na bagi damakta chapchana lakhitreba adu matam sangna akhoi gi khanaba se masi sum sangthalaga thambagi khanaba se matam sangna sum laihanba mi yamna ka hena makhata na mi si mina yam chauna thongna ba khona ba amana amata hekta trespass tawdna yam changchandana hekta invite tawdna khotna hekta kapna khona dna pura conventional oiba mongda hana sunabagi phibam dumakti mayai da referee pairaga lepaga adumakti thonda bida thamaga sum titta sum khana laga sangna khanan ba aduga nakal animaksi sum sangna changna ba yanda ba situation ama leiri se masi thangai sengna center na masi mana madu tawba ngamdadana situation si laibra natraga thangai sengna leihange haiba magi motive ama yauna intention ama yauna leihalibra haiba sigi question se sal laiyeba ko aduga aroibada makha tarakpada haitare ko akoi gi center gi lusing basing sina akoi gi nakal ani makki mioi singse marak ta I watch ki da kari gino akoi sum akoi first round gi wari sanari second round wari sanari third round wari sanari haibati sum haibati tai marak ta adusu akoi gi parliament ta kari daga amamadaga akoi gi debate ta mai hogat na akanda ba he marak ta adu ba initiative khara di ui aduga sanari ba wari sing du gi result tense mara result oriented oiba adumba composite dialogue haisira natraga substantial dialogue haisira mathang akoi heta leptana consecutively chatharaga mathang toroga time bound da kaino ba concrete oiba resolution no purakna na bagi thabak thong sikya yu udaba akoi gi kari haitare akoi gi nong si phajana su udaba aduga churabrai su chudabrai su akoi gi tita khakha su do mangaga khakha chugum tokwa adugi mawong gumba that kind of system ama akoi wari sanawi matang se lerakpa sumai sum lerakpa sina makha tarakpada akoi separatism gi pot se masi majamna strict oiba central government ki adu wafam ama sum chapchana haiba su leitaba nakal amarom dana muka Manipur thugairani haiba su leitaba adu khatnabadi adum prolong toroga adum leiba loisanaba thabak su matam chana paikhat pasu udawa simaina leiringai marak sida handak nasai uncle na thambi khiba tamo hemban na thambi ki wafam duda ai dudadi lakseroi ge sangna du marui ba wafam di akoi prime minister na Manipur lakpa matam da kari gi dam mafam ani da tongan chat ibano masi question sim number 2 kari gi damakta Manipur gi phal lupa crore lising taret ka 7000 kaino duma 300 tuma aduga 1700 tuma adoti punna 9000 haironi 9000 crore Manipur gi khaidoi na hairaga Manipur gi khaidoiba kaithoiba 9000 aduna Churachandpur gi asuk Ukhrul gi asuk aregi Chandel gi asuk Imphal gi asuk Thawal gi asuk haina magi sub allocation du leina gadam natraba India gi chanari si sumai chanaba natraba state amagi magi het khair kadaba pesa natraba aduman kari gi no Churachandpur dal noi gi lupa asuk
adagi imphal na noi ge su kain toraga tongan ba separate oiba mongda fund allocation natraga delivery system gumba manba pot ama manba haige ko lakadori ba paisa se Manipur government power ga lakani hai bagi pot ama budi tari aduraga su tauri ba mong se separate administration se masi practical oirakadau ba manbagi asama separatist kanglup sing da phauhan ba that kind of situation amadi prime minister lakpasida uhalamba dawna tawe ba aduga aroi boina haujik se prime minister lakraba matung se ma wafam khara phongdomi local self government haiba akhoi sida tongan ba interpretation meyam amadi lei local self government haiba sina separate administration gi manglan che pura nindha gre haiba wafam su lei adu nakal amromda local self government hairaga su ngasai tamo hemantana haibi ki 6 schedule gi wafam che lak taragati adu ngasai gi fund allocation gi system kari krama ma leiba potsing siga akhoi sei se sangna thongna ba yada ba free movement huji pho hanjan ba yada ba system leiba koliba mayam siga sigi final result ten to madu akhoi Manipur haiba akhoi gi title si kaidra phobada administration system di tongan ba system ama lakdana bagi maru hunba adumba situation ama oirakadori bra haibase masi akhoi Manipuri singi thamoida hauji akhoi feel tawi hawa famje masi maina thamjage yam phazan thamikra khigi name check kaktamak akhoi Manipur gi oina lera kana khoi internally khoi class thoabra separate or bra habasiki questions in ojik lady base miyamna chamam na ba makhak lady base prime minister visit the so khogi separate oina tongan unaram basina maram ora kanda ai loshilakpa roiber round ai pamung de haujarake pam anumak panelist ahum bangna mak tentak tengtana thamina ba pham nishingjari abo lakchening bo question se khogi ngasai popular government ki mata amakhak so pan ki but adabu popular government se khogi mamang de gi habitare khogi VCP gi MLA minister singi side ki unity or khogi mamang da number four da khoi 44 se khoi unity oraga le aduna khogi center na ki kano matung ina khogi adu maksim ba yaba ki condition da leire habagi port forward phong do ki basu leire bani popular government ki demand se khoi praja na yam kana torami adubu tabi rakta baduna maram ora kana hojik se khogi tawbada kana aroi habagi wakhalon ama phawra kana khoi popular government ki demand se hojik kitang nemda gi bai pot am khak leiba dubu prime minister gi visit ta khoi gi praja sing na paum ba seng sai wazana sai bi gi ba khoi gi popular government ama khak su sema matra habagi wakhalon ama khak su lei gi bane hojik se mapi pa pan da ba makhak ki type ta khoi gi Manipur sen leiba nina adubu ma VCP gi manung da khogi class lai ki base khogi trust deficit amakhak praja singi thamoi da khogi BJP thaja da bagi port amakhak se khogi thoi ba conflict aduga mokoina popular government se mangam da aduga kari gum action am ta khogi irang singa mari len lakhot ta baduna maram oraka da praja singi thamoi da VJP thaja bagi chang se handha gi badu madubu khogi rebuild of tauna bagi da mavita khoi prime minister gi khongcha se lakhi bani masina Manipur da kana ba mata khogi puraki de habagi port amakhak su phongdoi kai thabini ba Uzikia popular government si hadaleramba siri berian lusingma popular government si tabuk tawangam dre natraga tawhandre natraga sole ICU de lebugum le haidana adu mana tabuk tawangam moidabo ragadi president rule na henna dum paragani dana ekoi haidana lapani haidi popular government lebedu yam phaiaba aduda karigumba mata tawangam dragadi anaba ICU da kumlaina dawna leragadi popular government do artha thoktre adurdi mi na bo arasu central government gi asida president rule haibidi central rule adu amaram da governor rule haiba sinu bo hena faragani haibana ba adugi porta da president rule da su chap chana tawangam da ba mating thokna iron hand da tawbun thokpado loina mak kana to haibana te aran ma tawba ek top terrorism tawba karkari tawbu di khara lakshin me aidana lambi jape hande khane chichibu prithvi ke karam jaga da hoi lepa amaga tawna bana amani same country ma the same state amada masi power ga chatpe ya de chi india manu da karam state teleram gani ai thajade ama bhauba meghalaya hairo nagaland hairo sigi jaga dudi atopa kan unchatpe te kerala da hairo sigi jaga sidi chungmala pada sangba yate haibechi ama talite aba except Manipur natana constitution ji pura bharlatore ekoi fundamental right yoli ba article 14
of the Constitution of India akoi managadabni right to equality adigi article 19 freedom of speech expression and others free movement free settlement leiriba man free assembly leiriba mayam se amatta leitabugumna leireba akoi gi sida bharat ta akhoina yauri bese bharat macha nattaba bharat macha oina ei maru bese sona ita tatan hairam badam we have been treated as non-Indian Indian. The people say that later. I went Indian near the claim to Java. We are Indian. I was 1949, 15 October, the Gi, Marja, Gemenama, Lamba, Chumba, Yanimba, Yaning the Bakang, the Oyere. How say we are all Indian, let none divide us. What kind of pay other money? I see Ojage. And I have the Bengal, the Bengali, India Masamu, Bipango, Tamil Masamana, Pangibabum, Marathi Masamana, Pangiba, UP Wala, Mana, Bihari, Manavar Masamo, Ibi Pangibedo, Manipuri, Equina, Manipuri, Indiana, Moina Pangige, Havenaba. I said that, young Dazana, Masip Hobu, Manu, the Bengali, Governor, Oigare, Army, Mako, Oigare, President, Oigare. adigi Tamil macha mayamama oigare ambassador oigare president oigare loina mo oigare UP wala Punjabi loina oinagare Manipur di ambassador ama boba high commissioner ama boba lepaksa amaga modraga taruk taret lebisida amata pidri governor amata oidri adigi akogi India gi university chani chohum lebisida vice chancellor ama Manipur gi mapanda pidri aduga ko Indiani Council of Minister, the Cabinet Minister, Mangasibabu, Pidri. Why? Lanmida, Lieutenant General, and Yohum, the Yaureko. The Supreme Court, so Jazama, Manipur, Yaure. Adukak Notana Manipuri, Amana, Indian, Bengali, Mana, Pangba, Indian, Tamil Machamana, Pangba, Tain Pangbado, I quit the Pangandriaba. Other than Sigum, they gave people, Mama. Labor said, I quit the Yamna Hai Singna, I quit the Antiwala Singna, I quit the Lepanga Pasingna, I quit the Luching Muchingna, to be get them never. I don't know, Zikin, I say, how do you do that? Well, Amatanga, the Prime Minister Kelsa Gomen, the land of the Amarum Dai, I quit Panchayat key election, Aduga, I quit the Autonomous District Council, the Municipal Corporation, Singachibuni, local Women, the Tokaina, to Udunati, local Sep Gomen, Hibanina. Akogi municipality ki panchayat ki ADC ki labor mayamachin sibudi high court na so tawro haidana high haredana ko tawdo se aro thator ke manula taw haibinina madu adum prime minister na mu reiterate tawbana ba masi tawna bo na ragane de masam tawum thokpani anubana te ba hanana high court na high hareba aduna sige naiba mayam sida hojik tawriba sida kon mi raun chai nga sa so khar samung khar tension lage asigi sida akwai kanana to gadabano praja punamuna akwai amata orga to gadamni MLA singna BJP ki khangle luching maching amana akwai amata ne pulaga to gadan amata ne pulaga to gadamni je machine yaro ya ba akwai pulaga to gadamni chi yaro pun me yaro ya ba adu nati ba pun ba hiche politician me am pun gadamni na former chief minister na ruling party ki MLA na yaro ya ba ma tawro ya ba ko ila no suggestion politician me amle mampunge hadudi chief minister na matamduda natraga ruling party ki BJP ki president na invite torona congress ki bobi CPI ki nara adigi JDU ki nimaichan adigi ojoy aduda amuta chief minister na natraga chief minister oidra kandana koi ki chumai na party president na tabra koi me amuta pulaga Manipur situation kan si and amukta kaune Yes. Aduda besa thana biya ibu bine hek laktraba o jo yet le hari besine hek laktraba narane hek chatraba na bi ko di khangre ko lepaki sho ma khana si haidna hani ki former CM na aduga BJP ki president na wa tanere ke mayam lakpi yu thambal sanglenda natraga chief minister oramagi yumda haibida kanana la oidab lege ba Yes. adudagi MLA kontra tare ni BJP ki kontra intoi ka ba JDU ki manga changi ba kontra tare ni kontra tare chi manung da kuki MLA tare khaido kharaga kontra leria ba ko adagi NPF ki leria thai te ki leri achi mayam si pullaga kontra sina Manipur kan gadam ne ba
ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯇꯁꯁꯤꯗ ꯍꯌꯦꯡ ꯏꯂꯦꯛꯁꯟ ꯂꯥꯛꯑꯒ ꯑꯅꯧꯕ ꯈꯪ ꯔꯤꯖꯅꯦꯜ ꯀꯔꯤꯅꯣ ꯀꯥꯔꯒ ꯑꯅꯧꯕꯗꯨꯅ ꯑꯃ ꯇꯧꯖꯔꯁꯅꯨꯀꯣ ꯍꯧꯖꯤꯛꯃꯛ ꯑꯦꯖ ꯑꯣꯟ ꯇꯨꯗꯦ ꯄꯣꯄꯨꯂꯔ ꯒꯃꯦꯟ ꯑꯃ ꯊꯝꯅꯕ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯄꯣꯄꯨꯂꯔ ꯒꯃꯦꯟ ꯍꯥꯏꯕꯁꯤꯅ ꯃꯤꯇꯣꯞꯅ ꯔꯥꯝꯗꯥꯁ ꯀꯧꯕꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯁꯦꯕꯥ ꯇꯧꯕꯅꯦ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯕꯅ ꯑꯩꯒꯤ ꯏꯆꯥ ꯂꯝꯍꯦꯟꯕꯗꯨꯅ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯑꯩꯅ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯗꯨꯐꯥꯎꯗꯤ ꯇꯧꯗꯅ ꯍꯥꯏꯕꯗꯨ ꯌꯥꯏꯑꯕꯀꯣ ꯏꯆꯥ ꯃꯇꯤꯛ ꯆꯥꯗꯕꯗꯨꯅ ꯌꯨꯝ ꯄꯨꯕꯗꯨꯅꯕꯨ ꯐꯩꯌꯦꯕ ꯃꯤꯇꯣꯞꯇ ꯔꯥꯝꯗꯥꯁ ꯀꯧꯕ ꯑꯃꯅ ꯑꯩꯒꯤ 이몽ꯗ ꯂꯣꯏꯅ ꯁꯤꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯑꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯨ ꯇꯧꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨ ꯍꯣꯠꯅꯗ꯭ꯔꯕꯨꯗꯤ ꯍꯧꯖꯤꯛꯁꯨ ꯂꯥꯁ ꯆꯥꯟꯁ MLA ꯀꯨꯟꯊ꯭ꯔꯥꯗꯨ ꯄꯨꯟꯕꯤꯔꯣ ꯀꯨꯀꯤꯒꯤ ꯕꯦꯂꯥ ꯇꯧꯕꯗꯨ ꯉꯥꯏꯍꯥꯛ ꯊꯝꯃꯣ ꯃꯣꯏꯁꯨ ꯃꯥ ꯌꯥꯎꯖꯔꯛꯀꯅꯤ ꯊꯦꯝꯃꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯇꯝ ꯁꯤꯒꯨꯝꯕ ꯃꯇꯝ ꯊꯥꯁꯤꯒꯤ ꯇꯥꯡ 30 ꯐꯥꯎ ꯃꯅꯨꯡꯗ ꯑꯣꯔ ꯅꯦꯛꯁ ꯊꯥꯒꯤ 5 ꯐꯥꯎ ꯃꯅꯨꯡꯗ ꯑꯩꯈꯣꯏꯗꯤ ꯄꯣꯄꯨꯂꯔ ꯒꯃꯦꯟ ꯁꯦꯝꯍꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯕꯤꯖꯦꯄꯤꯗꯒꯤ ꯇꯣꯛꯀꯅꯤ ꯗꯝ ꯈꯔ ꯇꯧꯅꯦ ꯁꯤ ꯃꯃꯥꯡꯗ ꯈꯨꯗꯩ ꯀꯟꯕ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯦꯛ ꯇꯧꯕꯗ ꯇꯧꯔꯛꯇ꯭ꯔꯗꯤ ꯌꯦꯡꯉꯨ ꯑꯗꯨ ꯇꯧꯔꯛꯇ꯭ꯔꯁꯨ ꯐꯔꯦ ꯑꯗꯨ ꯒꯃꯦꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯊꯨꯒꯥꯏꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯔꯦ ꯐ꯭ꯔꯦꯁ ꯏꯂꯦꯛꯁꯟ ꯇꯧꯔꯦ ꯑꯗꯨꯅ ꯐꯤ ꯁꯦꯝꯂꯨꯔꯣ ꯅꯧꯅ BJPꯗ ꯂꯦꯞꯄꯗꯨ ꯌꯥꯔꯔꯣꯏ ꯍꯥꯏꯕꯅꯤꯅ ꯅꯣꯏ ꯆꯣꯡꯅꯒꯗꯧꯔꯤꯕꯅꯤꯅ ꯆꯣꯡꯅꯔꯣ ꯄꯟꯅꯔꯣ ꯑꯗꯨ 인신ꯕꯒꯤ ꯅꯠꯇꯦꯀꯣ ꯑꯅꯧꯕ ꯑꯃ ꯂꯥꯛꯇꯅ ꯅꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯕꯨ BJPꯅꯤꯅ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯉꯥꯡꯕꯤꯔꯤꯕ MLAꯅꯤꯅ ꯃꯤ ꯑꯃ ꯅꯠꯇꯕꯗꯧꯅ ꯆꯩꯕꯤꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯤꯔꯦ ꯀꯨꯏꯃꯜꯂꯦ ꯌꯥꯔꯔꯣꯏ ꯍꯟꯗꯛꯇꯤ ꯅꯔꯦꯟꯗ꯭ꯔꯖꯤ ꯃꯣꯗꯤꯖꯤ ꯅꯗꯥꯖꯤ ꯑꯃꯤꯠ ꯁꯥꯍꯖꯤ ꯑꯩꯈꯣꯏ ꯊꯣꯛꯀꯅꯤ 하이는 피 팡 간바다 헥타 간거니. Yes. 저희들은 간거니. 이 하이번 간매봐. 아도나타나 아이코이만 분나 탱나가더니죠. 이가 하라가 또 거리거리노 MLA 이차이나 머름 방소 오이람바 오리바 나타니. 얌나 다는데 범래라. 거의 분나 탱나가더니죠. 하이거노바. 불러가 탱나로야바. ruling party kuntrana pullo adudagi opposition kawo civil society kawo senior citizen kawo media mayam ko loina mohchel kanaba maji pacha thana biye phaginati adu song kawo nge kawdana ai pullaga thengna gadamne dola doli naina ga nusi BJP da congress na honba congress BJP na honba adu tawnu gu nusi adu de opposition ji kaim hundana tumina lei ba idi yaningde हुन्नगदमनी कांग्रेस की बीजेपी ने शासन तौरी बिसिना चीची काना बे पीरे मोदी ना हाइबतो सीची हाइरम मनी लान खनबिगनो जाहिरीदना ए लाली मोदी ना हाइरी बात तुदा दुना ते नो लौरी लाली अदना डिबेट की वार नेमनी ओके डिबेट तो आज प्रजा मरक्ता सो इंटेलेक्चुअल मरक्ता सो कना गुमना मै राजनीति के ngang बतानिंद्रे सोन के सब राजनीति मरक्ता कोई हिंगिमनी हिंगिबनिना बीजेपी ने करी तौबी असी तौरी अने मोई जनरल सेक्रेटरी अदु ममिंग पंगे तौई अदु दुदुना अदु हाइरे अदे मदु मु लाली न हाइरे अनि से तागदमनी तारगा कांग्रेस की सो अपोजिशन की से मसे खर सोले नत्रगा मा जे हाइजिन बम यावरे अइकोन खंगजगदमनी ओते बीजेपी की से असी सोले कोले खंग लाउनदना नोइन ngangnabasi taninge अदु करी तादुरिबा ngang ngangnadरबा BJP शासन पाइबा कांगमुनसु काइम हाइद्रबा कांग्रेस ने जो काइम हाइद्रबा अदुदी opposition मतकता मियामना मूवमेंट तोरकनी नंग opposition रिजाइन तो opposition ओइबा मतिक चादे हाइने तोगने बा कोइ प्रजा जो भाव तादे लाउनरी बसी तानिंग दे ना अदुदी करिम लाउने दे कदुदैनो तुमिन न सुम तुमि कांग दौना पंगलै लेले से हेब्रो लाउगदमनी खोंगदमनी नांगदमनी करिजनो यकनबा नते BJP की मायोक्ता कोई जंगांगी बाई हेमंत BJP अबबम तौरउने ख्वाइदिग हाना सपोर्ट तौदा आई ओइगेबा ए कोदि सी तौरनी सुम कोई सेंटर ने यंगसिलिबस नुंगाइतरा कोई तरा ngaदी होंगनरगा कोई तोय तंग हाइबता शाबाश आइना हाइगेबा करिगिनोइबु BJP थुगाइबु BJP काहेलु हाइबा नतबा ओके लेरी बजदे खरो थबक तौदरसि नोइना नंबर 1 नेमनी सिदा हा कांग्रेस ना दु तौरमी खरांग ना दु तौरमी अदु नते हेक तब खुदिंग जून 19 फंगे लाइबक थीबद्रा BJP ने पानब मतमदो ओय अदुबुदी बाजपाईदी यम फैको अदुगी अमुक होजिकी सि तौरे सिदिसु BJP ने तौरे सि तौरी पुनमक कांग्रेस ने तौहनबने ना सुम इंजिन न लेरगदी कांग्रेस फटकीद्रबा दुना तौरमदो माना तौरमबने मागी मतमददी नागा कुकी तौबदा प्राइम मिनिस्टर लागते मैतेगा पांगंगा तौबदा लागते पाइतेगा कुकी के तौबदा मतमदगी कांग्रेस की प्राइम मिनिस्टर लागप्रो सिबु वारने सिगुमबा वासे BJP की लीडर सिंगना ngangan ningdeba BJP से खुइगिनी नोगी कुसी तौबा यारोय कांग्रेस से मणिपुर प्रजा के नि CPI से पार्टी पुनमत रेस्टार तौरबा
assembly da represent tori to the punamuk ai khoi gi right le ba ngang mi chai bi gi ai ima ipa oi na isil na oi na nang isil la le nang to na dro nang adu to hai bi khoi gi right le aduna isil pa da khoi na hai ri pot punamuk che hakta bjp gi mai uk ta ngang ka amam bu so gut pai wa na te am chu aram ma to bi congress no ga so khoi aran ba so bi to le hat pan na no pai le te ga na bi da khoi tum lau ri du di adum khong ni du di sidi amma ma ki mi chang gi wan na te ba aduna manipur kan ji har ba de ruling party to lai ba sing sina to pham thok pa do to bi yu okay koi manipur gi lai ba situation sina mara mora kan koi pen da ba helak padagi koi fongdorok pa wafam sing ne koi gi lai ba ruling da leramba koi BJP party or any party koi matam du gi palam ba lenga tu da tum praja sing gi pen da ba se koi gi taina fam thopani praja sing na right sinara ka na ma koi bu lenga khali bani maramaduna praja sing na wakat pham se koi gi lenga tu oi dore bani ai mathang se oza hemant da lak che oza koi gi manipur se ozi president's rule in chala rega le ba se February gi deadline da chief minister resign to khram tung da February the 13 da gi manipur da president's rule tarok paduna 6 months loi khram tung da mo August gi 13 da gi amuk another 6 months amu extend tor kan hosi se president's rule chala rega su lai bani adubu president's rule chalai ba su koi gi VJP government sina koi gi manipur gi safeguard to bangam da badana mara mora kan da koi president's rule thamjalak pani president's rule da muk mayam na expectation nam tawri koi gi matam do palam ba government na koi gi praja sing gi apa ma se to bangam jabani na president's rule la ga di matam chana matang chana action lokhalakani habegi pot amakha expectation amakha su torbani madu so dumak expectation versus reality taraga dumak to ki nomai ka pa kitang lep ki haba khaktari huswa da mari lena ba koi gi conflict sida tang taba solution amakha purak na bagi porche hus pawda adum udana lei adu itaragadi VJP government sina manipur gi praja sing na traka manipur se chef guard to bangam da baduna maram mara kanda thamaki bani maram baduna hauzik lairiba condition se koi gi manipur thugai ba oidra ka so manipur thugai dra ka so koi gi lairiba conflict sida koi gi lairiba community ani habitare masida maitei community se koi VJP na kan bangam ga dori bra ha ba question ama khang sulai oja ka mai thamining koi gi siba natagana hoi kan bagi wadi hoi constitution na adum piraga leiba polida BJP na lep kada banati hoi constitution na adum iraga amma toraga leirabani mioi bagi punsi nadra lanthum simayam simang ba yaroi si yauri yes ada constitution da yauri ba mayam du kari gino hojik phawba koina government amana madu chap chana hoi ngakshen ba thabak tok thokpa ngamdi si kari gino hai targadi pari ba sing adugi aduda moi wakhal da leiba koi asoi ba ason ba mayam amaduna maram organize ne koi habi ai ba ko hojik mayam khangi manipur da hoi tampaki lamdabu oiro singi lamdabu oiro hana sunabagi thodok ama thokpa hai ba si khoi ni yengdu si law and order collapse law and order ngak ngamde yati hai ba natro adu thoki hojiti pharabra sini nong yam phare sini ko adu di phare nong yam pharamina singdadi yam phare haro singju phare haro loi phare haro adu di kari gi hangdok tin hoju pau yes national highway hangdok tin si kari akoi constitution na kari hai bagi freedom of movement hai natro natro ha article 19 I close C odo mali 1D 1D da yauri ne se adra aina aigi citizen ama oitaragadi aina india gi muhammad saning muhammad satpa yai lining muhammad lai yai hai natro aduna india pumbugi wani ai di ai imalai pak ne mi se imalai pak se da ai satpa ngam jadrabane adusu ai halaman lai guru mayam singduna mathwai kalaga ngaga akhoi gi ne na thambiramba lamsida ai khoji ka dawa khoju amarom dharagadi khoju jail thamba samaramni jeda leini chamanani ko si ngak pangamdi kari gi no ngak pangamdi je Then army na bu kari ngak amodi na da ngamgan kan gajani da sagi moida kaino ma sinadi heba ko du haiba pot ma taw haiba pot ma taw to natro sine ko nongmai di phagali hai ado lambi di latho sapayati natra ado kanano maitai khaktani natra maitai khaktani communal se kanano oino sin kanana maitai kanana communal oino then adage di kamai to communal sida kanana khuthari gi sin lo du kai charge sin da lugai charge sin aduna ni aina supreme court sum khalai ni ko adage then high court sum khalai supreme court na committee ani semi amana ka doba nupi angang singi matang da yengsinana ba committee ama semi
then moigi rehabilitation ki semi relief ki semi natra moigi right ki mayama yengchenlali atopamna high court amasu semi high court ki retired justice amana mana khoi chief justice amana tawraga masu committee ama lei natro my committee tuna semi si CBI na tawri bathabak aruga SIT semi bathabak mayam do kamai tong thabak tawri ge do yengna bathabak natro yengai si kam kerge sahi ani makhai suram tro yengai ja sahi ani makhai chum yeng lerga di akhui se mi pursi sub sahi kya mi na pursi do sahi kaya pursi do no sini da adom yengna sam lerga di akhui na kana do no thaja do sim ta hayo akhui na thamde ba thaja bse kana do no aduga akhui ji ing tabab hajal kani ji karamang kanda hajal ko no kana na kamai to hajal ko do ji akhui awa gi masak ne ko aduna aina sna haning bamdi leipak sida leiriba constitution aduga then akhui gi damak ta leiriba symbol law sikatana akhui bu ngaka do ne akhui bu seng do tro law do phajana enforce to ta ba tro ha law na impal sa na ba aduga kangpo gi law sa na da ba natra ade mai thei la kane taraga nupi myam hoido gari myam do hoido ko khongau chelaga poraga thada ba adu nupi da thorok pa da ba aru nupa ra thorok ba natra sai mam piraga lambi da tengan ba aru sipai ni yeng ba natro central force ni yeng ba natro tawri ja natro shina to tawri jibo ado shingwa si kayam ko ni handu no shin yes ado manipur da tawri sing yong ko tapak na tear gas asom na kanda na karino ising yel pirim ising pirin ko yelaga kaino hakanda akon masen nu sinana lemina na bane tawlere natro aduna singba mayam gi muina lo ngak ta ba lo ngak na bo hona bada tokum mathong mayam ama taw da badagi ngasi irang sangdrak natro adudi irang sangdali kana sangdali no BJP government kanano adudi adune khoi haiji jagi prime minister Narendra Modi na mana mai khongthang ji magi wakhanda leibaga thabak ta khoi ufang de ko ufang de khoi sar ufang de aduna magi si hadak la ambase mamin khaki oina manipur da ai salure haiba yana ba khaki adugi mano male ko manipur da salure na sati na haiba ai salure ko ai an ma gano su Susampur da su sali ade den ade gi Imphal da su sali ade IDP sing unarai muin haiba wa mayam matai ai salure sine banatra ado saluba yana bagi mana kamai chappa yana bi damta mana mitang ani ani khak tawi amana kamai to ge bu ngasagi suspension of operation da khuyak pinahale natra khuyak pinahali aduna kuki mayam harau nei simako den atopa mana kamai tawi akhoi mayam harau na free movement kano du akhoi chappa yarani ko adu yana khare ko yare hare adudi hojo oide natra oide ko adudi akhoina oji hangba pami government hangba pami PR government hangba pami ko kaidong aino masigi lambi sida maitei chapa ya handoish sini ko tha kya ngai kini sahi kya ngai gi no mai am chengna se ko adu ngak pa ngamdana dum thamdori bra natagana akhoi khau dana india constitution semdo oga asigi lambi matek sibu kuki kulai phab da sinakra bra Shangja do port mo oire ko aduna akho gi right leita bra akho gi constitution yaudra bra akho gi citizen oidra bra sine ko aduna geopolitics ki marumda akho bu otpa akho bu nei base si porse ai kha tharo posum bra ai khale ko aduna apun ba manipur adia manipur haise masida sum fix toraga kamai toro yaga de gedo masi akhoi da uhangada bani nan khangada bani tumin wari sai khangde sade khangde numi tai thoini hogre natra ising amuk chaurore ada ising chaur ka da muk kedro kani amu singjin nunge hamga lambi sebi de na mu lani me am sinatra miam gi hodi adom amma natra ga amma dum lehen ba amma lehen ba natra ada gidi numi kamnare embus tawre dharna amuk tawba ada rims kamai tawre adu he tawba natra Suma mayam si tawraga ai gi sumna kan da leiriba kwaidagi luba nungda nariba anaba se sum lehelaga di yaroi bako aduna central government se amtang mikap thok matam oi aduna central government je kana na pai BJP gi lusingba mayam na pai natra aduna BJP se wakhal amtang ta matam oi sine ko masi wakhal se ta draba sum leitaraba leitar ga di kadore nu edu mangani akhoi da ti mangane bako aduna akhoi nu da kan tong da badi yai adubo mayam amadi sauri eze handaki lok sabha ki election da utkredna handak kuidre ko tujuro koi ki kano se 2027 kuidre dana araso mu lakani ado manipur mangja kasu yare phangdasu yare khalaga di khangde ko adu gaden
ꯑꯗꯣ ꯅꯣꯏꯅ ꯑꯗꯨ ꯈꯜꯂꯒꯁꯨ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃꯅꯦꯁꯦ ꯅꯣꯏ ꯕꯤꯖꯦꯄꯤꯅ ꯈꯪꯉꯨ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ Okay, am fazan thambikre. Ai loshilakpa conclusion point osa jalal da lakchige ai pabulo sham fazan su thambikre oza da hemantara su yam thambikre ngasai akhoi gi PUCL gi pot amakak pan ki bedo masi false narrative ni having one sided story the best or ka the form report ni habisi myam khangna krabani masida akhoi gi CSO tongan ba intellectual singam di CSO singna masigi mathak da against the akhoi agitation myam am changjan ki akhoi gi masigi mathak da action lokhot piu having pot amakak su yam kana tawki but adu lairiba akhoi gi PR government ki lairiba mari leba authority ne de shigi matanda kari gum action amata lokhot ki bagi pot amakak su leite adu itaragadi ngasai ozana sabi ba khoi gi prime minister se manipur da lakte na praja singna amutang gi lakpiyo habagi kholaw amakak law ki bado khoi gi lae lakpadu meaningless oi bagi khongchat amakak oigre adu itaragadi mahana lakpagi wahan thok se kai no habagi potni tonga na IDP sing unarakan da khoi gi nakalani maki marakta khoi warishanar unarakan da khoi gi warishin prok na bokhona gani khoi gi for the welfare of people gi matang da tawgani habagi wafum phongdo I habagi potti khara ningphun phungang na ki bara du bum maduna kadai fawba tawgodori bana habagi khangba ngamdi national highway sing se khoi kana matana thingba yabagi rats leibana te adu bu hojik national highway sing da khoi gi maidei sing particular maidei sing chappa yada bagi pot ama khaksu lai de bani masisu adumak karam kan chalan doino habase usu fawbada haiba ngamda bagi pot ama khaksu lai bani adu itarakadi manipur si hojik divide orabra masisu question amani last one conclusion point thambi hosage chal khoi ai ge mangda khoi ai ge senior ani haba tare uncle ga tamogana yamna phajana yam marik chumbo pham yam ama tham khrabani na masai da yamna kan elaborately aina hainingai topo pham budi leite adu aina sum ai yoiba opinion haba tare ai yoiba humble opinion kitang ai hapsin jaba taraga dego ko akhoi center da leiriba leingakshi masigi magi aningba amasung apamba magi will do madugi matungina masi ngasi manipuri oiriba situation singse oibani habase masida sama sumaba yana ningai leitraba pufabu posa amani center da leiriba lengak kilu singba singasina manipur da leiriba violence conflict se hapta amada loisanje khalaba natraga tham da loisanje khalaba adumai khalam daragadi moina khanba matamdi manung da loi khathobuni moina khandabagi hauju phawa sigi potse leitribani habase masi thamjage aduga akhoi manipuri singgi oina di manipur gi aduba territorial integrity amasung akhoi gi mehoron dagi habatare akhoi gi matam kya gi mamang dagi akhoi gi puari gi tongan ba event kya ga loina na sagon raga akhoi gi lamdam sida hingmin rakraba kalu phurup mayam se masigi peace and harmony nusi chanana leimin ba coexistence masidi sida kaina na ba masi kairak na bagi maram oigadaba adugumba political party adudi congress oigera BJP oigera any political party manipuri leimaida madugi adumba party singa do maduna work toraga leiba taragadi aikhoi manipuri singna pamdaba khoi manipuri singna thamoi kaigadaba situation do nongma soidana yorakadra haibase masi wakhalon jai thamjage ana aroibada ina haijening pati akhoi law and order hai law na imphal da lehore order na ching da chakre aduga law na akhoi gi sarkar gi law establishment agency kangbu sing sina pai raga dum lehore order na akhoi gi kuki gi natraga naga gi militant armed group sing sina pai khre moi gi CSO sing na pai khre manipur da tawri situation se adana nahan si akhoi india government ka akhoi shu gi militant kuki shu militant kangbu sing duga akhoi wari khuyek pina bagi matang aduda akhoi free movement regime lehlani hai free movement lehlani hai re khosi se akhoi Indian constitution ge article number 19 clause 1 d gi adugi wafam dom adu chapchane enforce torani sesira kanamata violence akhoi disturb toroi free movement to bata haiba wafam chi phongdo eba aduga nonga lagana akhoi CSO kangbu thora aga madu nate adu yaroi hai adu matungda amuka su da yauri ba adu ma militant kangbu duna so amuka sengto adugi wafam do akhoi miyam gi apam ba do khoi adum sobat kane adum hai ada what is the meaning kari no ba
free movement chanhalani haibasi meaning se kari no se chilai sa adu taragadi masi just drama ani adum leiriba posak si ajati adum thambagi posak aduni aduga laiba kanglon city akhoi nakal ani makse phajana balance toraga nakal ani makki akhoi kano se mai magi kari haitare amagi aningba apamba moigi puningi moigi nung yueba adumba wakhalon singdo phajana center sina phajana balance toraga pubagi posa ma lakpa taragadi akhoi gi khatnariba ani gi marakta khara akhoi lanba natraga kitang shakti leiba aduge kangbu do madu kanagumba man silent spectator oina sum leiba haise nasai aranba kangbu tu da support toba tarakatoi neba nasai amadi manipur se thugai rage habani manipur da demographic transfer to shalake habani amadi akhoi national interest me am se kai rake kai lakna na bugi maram do helake habani amana manipur kain ba yaroi habani magi marakta tongan tongan ba dumba element khara akhoi chawini soi ba dumba element khara na akhoi atai kanglup mayam china tabada nungai taba adagi tabada nungai roi taba wa kai kai gum matam da marak marak tangang ba khara yaujaraga su aseng ba kanglup asigi dumba kaino di magi chapchaba core agenda di manipur kai bi yaroi manipur lemin nari ba akhoi puari gi tangka kya dagi hingminar aba akhoi chilina mayam se kaina ba yaroi haibane ba adugi kaina ba yaroi haibam ga kaina gadam ni haibamga anigi yetna ba anigi mukna ba se masi matam sang na sum thado aga akhoi fil da sum ani si satang po sanhal ga sum thamba hairi se aroi ba result ta madu solution do kaina da ba nusina barom da hanjala aga solution lakna na bagi lambi oyak tong mande masi kaina bagi result tarak pado ngai ba mali haiba khalon je thamakanda manipur kaina na bagi damak ta kanglon tawriba manipur kaina na bagi dang thawak tawriba kangbu tudi kana oigera oining bo isano madudi akhoi manipuri singi yekna bani haina akhoi manipuri singna lofam thoi haiba phumsi erhoi bena thamjaki okay am phajan thamikre pabung amadi oza animakna khogi marichumna bo fam sing thamikre khogi Prime Minister ki visit to meaningless wai kiba praja sing expectation dugi wang mada khogi karigumba amata phongdo amda baduna maramoraka da praja sing expectation do kai ki baduna maramoraka kan praja sing se usik so warorga leibagi potuni adubu manipur da leiba khogi palamba VCP government khogi VCP leiba khogi ruling da leiba khogi minister oibiramba amadi MLA sing na haipatare manipur ki praja sing sentiment khangna hosu matam Tenga su tengna matam dari kan sta kugi praja singin sentiment khana thabak to birang pasi yamna maktangai phade abo ofam dani yam nungai jei pawung mani oza jalal amadi oza hemanta isa ge chenba ke amaram kaithok piraga kugi dialog ke tharam se mopung fa be bagi namakta su thakat pa phongdu chari mata sada notice window na sandok sa notice dalo roshin jari ming tabidi ba singbo mukhanna khurum jari Haksan Panatham Hairabadi, Iram the Masimakta the Laiba, Khwaidagi Hospital Singi Manunda Ama Oriba, Babina Hospital Lizari. Mapamasida, Tazabayarabamadi, Seriam Chandana, Specialty Kunhen Badana Lying Bagi Kudong Chava Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Hakchang Yauna Lying Zari. Aduna, State Wangada Mukari Chalugani, Aikogi Manipur Hogiti, Awang Bataki, Healthcare from Labada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malengi Apabataki Lying Patapiyum Pam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Bidamag, Babina Hospital, Saziwa Jel Road, Kabay Soy Impal East Lensing Birau. Natraga, Aikogi phone number 6909 390666 call to Birau.